yanaba puraktrabade Iran ki semitlon mang takpagi phibamda tagadawri haina US ki War Secretary Pete Hegseth na phongdokre. United States military na Iran ki mayokta naval blockade tawwa si hena kansilakle. America ki lepalaitana piba pressure asina maram oiduna Iran na nuclear ki matangda yanaba ama purakpa natraga makhoi ki semitlon pura mang takpa haiba ani sigi marakta ama khanbagi phibamda lakli haina United States ki War Secretary Pete Hegseth na phongdokre. Mamangda loiba khamba naidaba maongda lan sokna khiba amasung sahi taragi khujing kaya lan soknaraga khajiktang mai pakpa aduga yengnaba matamda handakti chayol kharagi manungda Operation Epic Fury na nakhai sengba phol piri. Iran bu kaidawnungda nuclear khulai paihaloi haiba mission asida ahongba leite haina Pete Hegseth na War Department ta paumi singa wari sanabada phongdokhe. Gulf of Oman dagi horaga international samudra saruk phawbada US Navy na akanba blockade tawri. Iran tamna honjinba natraga hondorakpa jahaz kudingmak mamai leihale. Iran ga mari leinadaba jahaz kunthra mari di lambi thadokhe. Blockade tawba sida numit kharani gi manungda ani suba aircraft carrier amasu yauragani haina Hegseth na haikhe. Blockade ase hojikti hena pak sanba oraktuna global thakta lakle. US Navy ga ayaba yaudana Strait of Hormuz lanthokuna jahaz amato honba yahanre. Iran gi Revolutionary Guard na pirate amasung terrorist ki maongda commercial jahaz singda attack tawre. Lamdam asida tangdu leita daba thokleba se makoina thokhanbani haina War Secretary na haikhe. Samudrada mine bomb plant tawba Iran gi fast boat sing su thugainaba US na ayaba pikre. Iran na mine plant tawrabade aikoina thinthaba tawdana kapkhaiduna thugaigani haina Hegseth na haikhe. Marakasida US ki President Donald Trump na Iran ga wari sanabada amukasu fail oirabadi US na military action lokhatpagi thabak chatharakpa yai haina phongdokre. Aina tawge haina khalabadi kudakta yanaba purakpa yai. Aduba aihakna thabak adu tungkoina chatkadaba mawngda tawba pami. US na thamliba wafam sing asida Iran na yadrabadi makhoi lemhoriba target chada kunmanga adu thugairaga military gi pambaina thabak siloisangani haina Trump na haikhe. Iran ase military gi oina hana namaithiba nanglabane. Aikoina makhoi gi target chada humudra manga romdi thugaikhre. Iran gi naval air amasung missile mapangal ngamnamak thugaikhre haina Trump na haikhe. President Trump na Strait of Hormuz so US na mapung phana control tawre amasung Iran gi mathakta semitlon gi pressure pinabagi damak blockade tawbani haina phongdokhe. Aikoina Strait of Hormuz asi hangdoklabade Iran na nongmada $1 million chamnga rom tangadawre. Yanaba puraktuna wathok lekhai tadriba phawbade makoina nongmada $1 million chamnga rom tanba haibase ehakna pamde haina Trump na haikhe. Military attack kayana maram oiduna Iranian regime asisu leadership bhab men tadana leire. Makhoi se leibak control tawnaba honabada hui hodongumna khanari. Kanana lusing libano haibase makhoi bhab men amatta tadri haina Trump na haikhe. Israel amasung Lebanon gi marakta US na santaina duna ceasefire chayol ahum sangdokre. Israel amasung Lebanon gi marakta ceasefire chayol ahum sangdokle. Masi itihasik oiba khongthang amani. Masina Washington da nakalani gi marakta haktengnana wari sanabagi lambi yalakpa yai haina US ki President Donald Trump na lauthokre. United States ta Lebanon gi ambassador oina leiriba Nada Hamade Mawat amasung Israel gi ambassador Yasiel Leitar yauna Neirakani gi official sing Oval Office ta US na santaina duna mifam pangthoklaba matungda ceasefire sangdoknaba yanakhibani hairi. Makoina makhata na ceasefire chayol ahum sangdoknaba yanakhre. Makhata na kapnararoi Neirakani maki leaders sing lakadawriba chayol khara sida Washington da lakpa yai haina President Trump na haikhe. Mifam da saruk yakhiba official sing na Iran gi proxy terrorist group oiriba Hezbollah se Israel amasung Lebanon animakta koksikhanba group oire haina yanakhe. Terrorist group asina leibak animakta waba tahalle haina official amana haikhe. Ceasefire tawriba asina
Neirakani asigi marakta tung koina ingthaba puraknabagi lambi ama oiba yai haina official aduna thajaba phongdokhi. Israel na santi pame amasung masagi citizen sing tekta kaidana thamba pame. Israel amasung Lebanon animakna Hezbollah gi phattaba ithil asi lauthokiba pame amasung lingjel manari haina Israel ge ambassador ESL later na haikhi. United States na mateng pangbibagi damak Lebanon ge ambassador nada hamade na thagat pa phongdokhi. Nakhoi mateng na Lebanon ase ekoina amuk hanna tangdu laita ba mafam ama ohenba ngamgani haina mahakna haikhi. Israel amasung Lebanon gi marakta ceasefire sangdokliba se Israeli forces amasung Lebanon da base tauba Hezbollah terrorist group ki marakta tension yamna wanglingai talaktane. Hezbollah se Lebanese military degi hena sakti leiba maramna Lebanon gi sarkar na irai na lakshan mangamdre. Makoina Israel da khut thaba amasung Israel na muk halakpada Lebanon da yamna thina mang takpada Lebanon gi sarkar yamna awaba phibam ama oiribani. China na amukta da nuclear power reactor yankhai sanabagi mapangal phangkhre. United States amasung Iran gi aruba tension marakasida China na fossil fuel gi mapan tangbagi chang yamna thuna hanthanabagi damak nuclear power sector pakthok chauthok hannaba honari. Masigi maikaida kong thangjinbagi sarukama oina leibakasida matam amatada nuclear reactor yankhai phawba sanabagi mapangal phangkhre hairi. Design dagi horaga construction phawbada project ama hobadagi loiba phawba paikhanaba China gi mapangal yamna hengalakli. China gi nuclear technology ase atai gi tung induna chalambadagi lamjen chang manana chenba aduga area kharadadi mangjil phawba thaba ngamlakli haina Neirakani Nuclear Energy Association gi report amana haiki. Install toraba China gi apunba nuclear power capacity ase kilowatt million chamaga kunmanga yaukhre. Masi malem gi thakta manga suba rank ni haina report aduna haiki. Hojimaki oina China na commercial nuclear reactor humpu operate tawri. Reactor kuntra tarukna sabagi thabak chathari. Unit tara tarukna approve tawduna saba honaba ngairaga leiri haina report aduna haiki. English ngani nifu phawbada China gi install toraba capacity ase gigawatt chani yogani haina thajari. Chahi mari hena lan soknariba Russia amasung Ukraine na bandi khusinakre. Russia amasung Ukraine gi marakta lan gi bandi khusinabagi thabak chathakre. Yanaba magi makhada nakal animakna amana amagi bandi chamaga maribudra humdoi khusinakhi hairi. Ukrainian authority na thaduraktuna Russian lanmi chamaga maribudra humdoi halakre. Madugi khulang oina Russia na so Ukrainian lanmi chamaga maribudra humdoi thadokre haina Russian Defense Ministry na phongdokhi. Lanmi khusinabagi thabak asi chathanaba honabada United States amasung United Arab Emirates na mateng pangkhi hairi. English ngani kunithoi gi February kunmari dagi thokhiba Russia amasung Ukraine gi tamthiba lan ase karama matamda loisingadoribano haibadugi mami amatta uba phangdre. Adu moinamak nakalani gi marakta lan gi bandi khusinabagi thabakti kayarak hana sathakre.